अहानबदा मरुओइबा पाउ NIA फाजनखिबा मियोय अहुम थदोउ हाइदुना कौखिबा जनरल स्ट्राइक मरक्ता बोसेमना लौबा मैट्रिक एग्जाम अपनबा याउदना हौख्रे पुंग निफुनिपान की जनरल स्ट्राइक ngasi हौखिबा एग्जाम अमदी लैबाकी येंगलगा पुंग कुनमरी दा टेंसिले हाइना लुप तरा हुमदोइना मियामदा लाउथोख्रे मार्च 19 नागालैंड पांथोकदबा थर्ड नॉर्थ ईस्ट गेम्स 2024 दा सरुक यागदबा मणिपुर की टीम दा चीफ मिनिस्टर एन बीरेना याइफपाउजेल पीख्रे चीफ मिनिस्टर एन बीरेना चाजिंग अमसुंग अकामपाता फुटबॉल ग्राउंड अमसुंग मिनी स्पोर्ट्स कॉम्प्लेक्स संगाख्रे अमदी तारियन पोपी अमदी ओलंपिक पार्क की मैतै ताबा मफम सिंगदा लमहेनबा कुकी मिलिटेंट सिंगना बोम अमदी नोमई अकनबा मवंगदा लांदारखरे मैम बुख्रुमजरी नॉर्थ ईस्ट विंडो की नुमिदांगी मणिपुरी पाउ मिटिंग ताबिरिबा सिंगबु सुरबला माइरेम्बम तराम नोक्चरी हौजिक मियामदा पाउ मचा खाइना पिजरी पांबैना लुचिंगबा UNLF की मरु ओइबा लुचिंगबा अहुम NIA फाखिबबु कंडीशन अमत याउदना थादोरकदबनी हाइदुना हौखिबा अहिंग नोंग्याइदगी फोक्स याउना तोंगान तोंगानबा लुप तरा हुमदोइना कौखिबा पुंग निफुनिपान की जनरल स्ट्राइक मरक्ता बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना लौबा हाई स्कूल लिविंग सर्टिफिकेट एग्जामिनेशन ICSLCE ngasiदगी थोइदोकपा पामदबा थौदो याउदना हौख्रे पुन्ना महाइरोय लिसिंग कुंट्रात्रेट चट्रेट कतरा मंगाना एग्जामिनेशन सेंटर चामगा यंखै मरीदा अपनबा लैतना इंगना चिकना एग्जाम थाकी एग्जाम थाबा लाकपा महाइरोय सिंगबु संगदुना लैरंबा गार्जियन अमना फोंदोरकपदा हौजिक थोकलिबा इरांग असिना मचा मसु सिंगी तुंगी पुंसी करी ओइगदेगे हाइबा तंबा ngamdana लैरिबा चेरक असिदा बन कौदुना महाइरोय सिंग अमदी मामा मपा सिंगदा हेना पुनिंगदा मी पाइबा क्या पीरिबा असि तोहनिंगदे तुंगी मिरोल सिंगी खंदुना एग्जाम मनुंगदा एजिटेशन चिंगबा तौदनबा अमदी लेंगा ngथोकलिबा इरांग असि अथुबा मतमदा वरोइसिन अमा पुरक्तुना तुंगी मिरोल सिंगी पुंसी कन्नबा होटनबियु हाइना अपील तौखि Garang su balu ore paya ya ha to pa kha de di tuina su isani na sang ba sa to ina adum ba de kra pa kha le atu wa tu la moi de so khin hai pa kha kan sam ma ne pe kha ni na dum di hai ba ko ade khin ban ga tok sala di ka mai sak kan ga na adum ba de kra pa kha moi ju masing khang de hai bang khang de du gi awa ba di masing khang de di na halega mu atu tok sala ha ne moi da like tang dura tang moi dura ga moi du khan bam le je ba di ade ma thong ta khan ba de di pe kha ha re na adu a ni ko da di finish ban ba tong ni de ko moi pe kha ha re manu se adu ma adu ngarang manipur gi tongan tongan ba state level CSO sing amadi mahairoi lup sing punsinduna apun balup tara humdoina haukiba mastera humdoida government of India ga peace agreement taunariba yawolo pambaina lutingba UNLF MPA gi chief of army staff TSC daba mapu LS thoiba yauna lutingba ahumbu NIA na fajan kibagi mayokta yaning daba fongdok tuna pung nifuni pangi oiba manipur pumba kaukiba general strike adu hauzik chathariba class 10 amadi 12 ki examination sing asigi yenglaga amasung laiba ki oidiba awaba fibam singi matangda kupna khanaraba matungda general strike asi pung kunmari da tensile haina luptara humdoina punna thadorakpa chirolamana lautorakli Cherolasina hai adumoinamak general strike asi handokrabasu hayeng March 13 tagi miyamna mafam khudingmakta makhatana ayuk nungthilgi matamda wakat mi famfamba mass rally chatpaga loinana numidangi matamdana maira khongcha chatpiduna fajan khiba manipur miyamgi lootingba ahumbu condition amata yaudana thadoraknaba government of India amasung government of Manipur gi mafamda akanba pressure pinaba democratic oiba khongjang changsin biu haina luptara humdoyasina appeal tawri Manipur state na ahan bu oina sanaroi singi yaifana ba paikhatliba sports person livelihood guarantee scheme India gi atopa mafam state singda laiti haina chief minister nongthoma birena fongdokre wafam asi ngasi tha asigi tarani pandagi hogduna kulhumdoi fawba Nagaland da pangthokadoriba third north east games 2024 da Manipur gi mahut sinduna saru yaruga daba sanaroi sing amadi coach sing bu pukning thogatpaga loinana yaifa paujel pibegi thoram ama chief minister secretary da pangthokiba aduga mari leinana fongdok
फोंदोखिबनी थौरम अदुदा चीफ मिनिस्टर नोंथोंपम बिरेन माइनर इरिगेशन मिनिस्टर अवांगबो न्यूमाई वांगखै एसी के एमएलए थांगजम अरुण कुमार लमलाई एसी के एमएलए कोंगबान ताबम इवोमचा अमदी पाचोय एसी के एमएलए सापम कुंज किशोर सुसरुक याकी थौरम अदुगा मरी लेनेना चीफ मिनिस्टर एन बिरेन हाई इंडिया की मनुंगदा सना खोटनबदा मणिपुर अचौब थौदांग कया लौदुना लाक्लिबा असना मणिपुर बु स्पोर्ट्स की पावर हाउस नि हाइना खंगनरिबनी सनारोय सिंगना सना खोटनबा मतमदा थक्सी कसी नाइना सनारबदी सोयदना माइ पाकनी स्टेट असिदा लैदिबा नहारोल सिंगबु मसामगु फना थमनबा होटनबदा वन विलेज वन प्लेग्राउंड की स्कीम पाखतुना लाक्ली लोइनना नेशनल अमदी इंटरनेशनल की थाकता मेडल लौबा ngamhaudraba sanaroising amadi thabak phanghaudraba sanaroisingna makoina sanabagi lamda potharaklaba matamda sports person livelihood guarantee scheme asigi kanaba lawba yagani haina su phongdoki Manipur thokliba irang asi emotion ta chatpa yarwai kupna khanaduna isu asi karino haiba nainaba changi lebaki oiba thabak amata tawramdana wangang bada khakta oina chawraga politics kauba yaroi haina Manipur ki chief minister Nongthoma Birena phongdokhre wafam asi ngasi Imphal West district ki manung chanba Lilong Chajing Kangjaypungda RCC gallery yawba football field biyamda khutsinaba ki thawramga mari leinana phongdokhibani Khelo India ki makhada Manipur Development Society na work agency oiduna semgat sagat kiba football field miyamda sinabagi thoramaduna sports minister Govindas Konthawjam Langthawal Assembly constituency ki MLA Karam Siam yauna tongan tongan ba minister amadi MLA kya su saru yaki thoramaduga mari leinana CM Biren hai Manipur da tangka kaya da tongan tongan ba lan kya thokre lan khunimak magi matam laktuna solution puraktuna loisin kiba ngaktadi ngasi mak lamda masira thokliba irang asi thoklakani haiba khanglude masina miyoi kya gi thawai mangba amadi relief camp da leiba haibasi ta segna laibak thibani thokliba irang asi makha tana thoktana basu hotnaba yaba sing hotnari
masida leibaki oiba thabak thoram sing amata tawramdana wa ngangbada khaktang chawbana yaroi nationalism leitaba mioi singna politics tawrakan haiba thamki पैसा तो खरे यामा अगर मधु की पैसा तो ताना पर कांड में तम खरे जुस्संग ले तो उसी ना सेंटर de की पीर करे फास्ट फेस हादो खरे उन्हें सेकेंड फेस हादो रखनी मधु इधर क्योंकि केंद्र से के लिए होरी बा आवाज़ पर सुन लो ना ये maximum mai clear to hono bai chukspin hono je gi na masim ga thamjaram ga maroi na ma gi nate ko haidi se workers in gun mangon da saw bodo saw ro no ai soi thadoro ga ha ma na workers in mangon saw ni ma na ngon taru kan da isu khangam de mari mari laina bani na ana hoji gi lambi gi du so works minister se phammi complain ama akoi gi kangbu spoi se ngang ga di saw ni moi na pai ni matam do khidang phana laiba ki khidang tawiram de khoi ngasi waroi de bine se lai khra lo ga khra kol ga sir ba jaw ngang na se tawr pai da sabaga laiba ki machet am da tawram de bine laiba ki jati gi machet am da tawram anda putho hang ne debate am da hang ne sa kangpopi gi valley gi lampi thopa ka nang kai chalu ge more gi small town committee de gi adcp ka nang kai chalu ge thangting lo thoka da nang kai chalu ge MLR Act na risde da ai khoi da gi lam yon thokra ka na khoi ni leiba ya de na leiba MLR Act gi matam da nang kai chalu ge hang wa jaw ngang ba yam na chaw na press da media da khoi si akhoi ga je moi na di sa sa tumit tu ni ngang leiba ki di machet matam ama khan to no puthoro na jati gi leiba ki ne ba ai no si pan ji ba issue sing du da lam lai ta de khoi le ga dro akhoi ni yon thokra ba lam khoi na mu leiba ya de ba ek tu da le ram leiba ni madu samtok na ba hona ram da ba moi du na raja sarga phok sarang ngang ni usika I feel some of them moi gi dong ta I kai bi politics ai di ngasi gi mirol nungai na laina ba safety wena tung gi mirol safety wena secure wena le hona ba taw bu kangbu du ni politician ai lambi thong ji da koi sam natra so ai natra so any ama sengwani president ro le so lambi sen da yaroi sing bi ta yaroi politician ai koi di ngasi koi na semai ba skim koi na dia pp gi la kan da lying bang am de na mamita gi mapita ba manipur da praja le loisi koi commitment ne gi adu lagi ni chief minister gi haksel gi tengba card ho dokri free da hoji pencil than na de law gi pada ana ba arubom la kan da ingkhol banan thamam do thamam roi da hoji thami bana ha apa basu kidang khal le ba phata basing ngak ta ngang moi mo apa basu kidang ningsing je bi ni mayam do Chief Minister N. Birena ngasi akampat CEO Club Ground da lupa karor kunchang na saba mini sports complex amasu sangha kre Department of Youth Affairs and Sports na sinduna pangthokiba thoramadu Gas Minister Govindas 1000 Power Minister T.S. Biswajit Social Welfare Minister 𝐼𝐶 Transport Minister Kasim Basum MLA Karam Syam K.S. Ibomcha Kongkham Robindro Khuraizam Loken T.S. Arun Kumar Sapam Kunjakesor T.S. Santi Amadi Muhammad Achab Udin ga loinana senior official kiana saru yaki thoramadu da saru yaki ba Chief Minister N. Birena fongdokibada state asida tangdu leita dabagi phibam ama lakpadagi miyam kaya awaba nangkhre adum oinamag state laingak nasu mayum makai thadokuna lanjenarakliba miyoising masa masagi maram damda amuk hanna khunda hanna ba kanna honari mahakna hai matam amada sanaroi singna selgi awaba kaya mayok naramba du ngasidi sanaroi singi scheme kaya ama puthoktuna khara makai di koklagadi loinana akampata sariba mini sports complex ta hockey stadium asigi boundary hall athubuda khana na bhodharagani mahakna makha taraduna manipur asi kudongcha da kaya tangka kaya da thengaduna lakle adum oinamak miyamna amato oina lepa mathautai amadi paliba lengak asenasu manipur gi ngamkhai kaihandana ba honagani hairi mini sports complex akampat CEO Club Ground sigi hockey gi stadium esotrak ki sanga bi thoram sida khoi biset ke bani khoi gi soram mi se potential laiba mafam du da madu ga chana na thawuk torom da ba politically moi gi opportunity low na na bo honaram gi pot mami taram ba onai khoi na sina khoi khana ga matam da lak pa noi khoi na kadai da kari gi magi talent le bising silai ge madu daida ekoi infrastructure samkat pa encouragement of busi toksi haida ekoi bisese ki kendra sida hockey gi siamna hena mai sasu le international da tara mathoi
Olympian and you home, Sequit Boy. They even all India hockey president, Gassiaquigi, Gandrasigi, Ayamba, Maganendra, Laidna, Simba recognition to Mayama internationally. Was it Kalakanda? I never said that Hanai grounds a condom. Because Kunji Solomon and the drama from the Brian. And Hamolay, at the might of the Tokibenet was young Iris, my relation Laga, Prazadas, never Pangadore, the sea hockey grounds. We am Tangai Padana, Tuna Loiraga, Tuna Sangasi, and a Honakibani. Imphal West District ki Lamsang SC Manung Chanba Pathoi Police Station Konba Sangai Theldagi Changsilaga Laiba Tarian Pokpi Amadi Olympic Parki Mafam Singda Kulai Paiba Kuki Militant Singna Bom Amadi Nomoina Akan Mamawungda Landara Kre Hairi Thaudok adu ngasi nongalamdai pung ahumlom tarakpada Kuki Militant Singna Searchlight Hana Kablak Laba Matungda Bom Amadi Nomoina Akan Mamawungda Landara Kibani Hairi Mafam aduda Olympic Park Sangduna Laiba Central Security Force Amadi Longa Koideng da Laiba Central Force Singa combined Togduna Khud Handuna Akan Mamawungda Ayuk pung mga taramdai fawa kapnaki Adubu Thaudok aduda misimina Asok apan iyawbagi paudi leite Luina mafam adugi manak nga Laiba Maitay Kun Singi Miyoy Sing Mafam adu Thadokduna Safagadaba Mafam Singda Laina ki hairi Lakliba Taranipan Suba Lok Sabagi Mikhalgi Sedul Hayeng ECI na Delhi da Lautok Lagani Haina ECI na Kangan Kivaga Loinana Manipur gi Outer Amasung Inner Manipur Parliamentary Constituency Singi Mirep Sing Lakliba Laiba Popo Numita Lautok Lagani Haina Manipur Yauna State Karagi AICC gi Screening Committee gi Chairman Rana KP Singh na ngasi notice window da Fongdora Kray Fonda Wari Sabada Rana KP Singh na wafamasi newtv da Fongdora Kibani Maraksida BJP Amadi INC gi Mirep Oigadava Singh list Anirak Subo Oina Lautok Rabasu Manipur gi Oina di Party Ani Asigi Mirep Oigadava Singh Mingasi Fawa Lautok Tana Lairibasi Party Amana Amagi Mirep Hana Lautok pa Ngaina Ribra Haina Observer Singh na Fongdok Narakli INC gi Oina di Mirep Oiba Yaba Singh gi Ming MPCC na AICC da recommend Tobada Sayet Naba Amasung Yana da Laibagi Pautanari Loinana Congress Party da primary member Oina Ming Chandriba Miyoy Amabu Party Asigi Mirep Oina ba AICC da recommend Torami Haibagi Wahauda Party Manungda Charang na Bathokre Haina Paugi Likulamana Haire Madugi Matungda MPCC gi Luting Basingna Soikiba Menkhatnaba Thorang Ama Oina Amuk Hanna Mirep Oiba Yaba Karagi Mingyauba list Amuk AICC da Thaki Haire AICC dagi MPCC na Pung Kunmari Kutingi Anoba list Amamam Tharai Chapchaba Firep Lobangamde Haina Nungaitaba Pokpagi Wafamsu Lairi Haire Asumna INC gi Mirep Oiba Yabasingi Manungda Genugi Associate Professor Dr. Angomcha Bimol Akoizamgi Ming MPCC na recommend Tobada Yaubagi Party Manungda Jahi Kayadagi Kathoktuna Party Asigi Damak Tabak Togduna Lakliba Luting Basing Amadi Worker Singi Marakta Penadabagi Wafam Fongdok Nabalaire Karigumba Dr. Bimol da INC gi ticket Piraklabadi MPCC gi Worker Sing Amadi Frontier Organization Singna Mikhal gi campaign Fawa Yaudaba Yabagi Fibam Lakpa Yai Haire Loinana Party gi senior Luting Bakrana Paugi Mifam Kauduna Fongna Yaningdaba Kholau Thorakpa Yabagi Thazabasu Lai Haire Amaromda AICC na Amadi Sonia Gandhi na Manipurda Tha Tarama Thoirom Sathiraba Kangluki Irang Marak Asida Pangthokadaba Mikhal Oibana ruling party da Manipur gi miyamna Hana Thamlamba Thazabadu Mayeng Taramlagani Khanduna Bot Soidana Kagadaba Miyamna Yagadaba Masakhangba Senior Luchingba Ama Mirep Oina Thagatnaba Khanabada Hana Chief Minister Oiramba O Ibobigi Ming Panai Haina Paugi Likulasina Fongdorakle Amaromda Karigumba INC gi Mirep Oina O Ibobibu Inner Manipurda Thadoraklabadi Mahaka Panaba Ngamgadaba ruling BJP gi Mirepti Chief Minister N Biren Natana Atai Wagani Haina BJP gi Central Luting Basingna Khanbalai Haina Atopa Paugi Likulamana Fongdorakle New TV na Chief Minister N Biren ga Yamna Naknava source Karada Hangbadadi Mahakna Party gi Mirep Oina Chongthokpagi wafam suklai leite hairakle amabu oirabasu chahi ama fanning chit kanglup ki irangna India amadi malemda paksana maming chathan khraba Manipurda thengnagadoriba parliament ki mikhal asi BJP amasung Congress party ani ge yamna hakchinba ikai khumnaba ngakpagi Kurukshetra gi lanfam ama soidna oigani haina panari aduna BJP amasung Congress ki lan hairabadi Modi amasung Rahul Gandhi gi lan oigadabanina Manipurda su akanba mikhal gi lan amadi soidna oiragani haina political observers na Fongdok Narakle
पल अहनबी कोचिंग सेंटर दा कोचिंग तौरीबा मचाबु ngaiduna leidingaida sakhangdaba khulai paiba singna faduna pungkhibadegi thiba khangdana leirakiba lilongdegi Muhammad Wahidur ngasi kakching kairaki mafam amada thadoklamlei Muhammad Wahidur sokpadegi telepathy da leiba JR Hospital and Research Institute ta pukatuna laikannakhrei thodok aduga mari leinana All Manipur Maitai Pangal Clubs Organization AMCO gi thomi singna hospital aduda chatuna awabada saru yabaga loinana AMCO gi president 𝐂𝐗𝐈𝐿 Rahman na paumi sing da thokibada ngapigani thokiba thodok adu asuki matik thamoi soi asigumba thodok se matungda thokhandanaba lengak na akan miteng changbi haiki thodok adugi matang da lengak na matam chana miteng changbi davasi strongly condemn tawi amadi asigumba thodok asi mari leinariba sing aduna kari maram kinu haiba sengdok piyo amadi amuk hanna tawbiganu haina appeal tawki Yaksana ko numidang mga tao matanda palahan ni coaching center la masabu ngai na leiba coaching tami yogi oja ama sakhang dawa anno basan khana khulai tipai matik sana pai na la aga kan boy la kit ap taw nu pu ba do mahatma si ka si coaching ki mafam amada masakhang dawa sin na tharo matungda JR Hospital telepathy da leiba ampa ko gi All Manipur Maitai Pangal Clubs Organization gi thomi sing la kana ma ki awabada saruk ya jabagi tangkat amada asigumba thodok ase matungda amu hana thoktanaba lengak ama leiba sina kari mathau tawa pakhat pon thokki haibadu government ama leibagi matam chana ko na bidaba matam chana lokhapi daba haibase pa kon strongly condemn tawi India government ka pistok tongnariba pambaina luchingba UNLF ki Chief of Army Staff yauna miyoi ahumbu National Investigation Agency NIA na fazin kivangi mayokta Federation of Civil Society Folks amadi luptara humdoina Manipur pumbagi oina pung nifunipangi general strike asida ngasidagi hauna Board of Secondary Education Manipur na lauba class 10 gi exam da thagadaba Mahiroi Singh da Arambai Tengol Jiribam Unit 41 na exam center singda chathok sesini khudong cha daba leitanaba Mahiroi Singh mating Pankre Jiribam Higher Secondary School amadi Sorok Atingbi High School gi exam center singda Mahiroi Singh Arambai gi Thomi Singna gari na thindok thinjen tawki general strike na maram oiraga gari fangdabagi awaba mayok nakhiba Mahiroi Singda mateng pangbi khibagi damak Mahiroi Singh gi imung manungna Arambai Tengol Jiribam Unit 41 bu tawbimal khangba amadi thagatpa fongdorakle India government a pistok tongnakhraba pambaina luchingba UNLF ki Chief of Army yauna mioi ahum NIA na fazin kibada Manipur lenga khangde haiba yaroi haina mayai yumfam khuman kanglei apunba itin fangi spokesperson asem rosan na fongdokre ngasi Manipur Press Club ta pangthokiba paugi mifam amada wafam asi fongdokladuna rosan na hai khutta khulai paiduna mitam miyam hatpada chenariba phatraba kuki narco terrorist singbu India lenga na karisu tawba ngamdana leidi aduga India lenga ka pistok kraba pambaina luchingba UNLF ki thongi singbuna fazin punsinduna thamba haibasi miyam bungak senduna lairiba singbu bali gi hameng ohanbani Manipur miyam gi aningba apambagi matung inna India lenga ka pistok tongnakibagi wahanthok leihandaba India government ki thawong asi leibak miyam bu ikai ba pibani haina lawdaba ngamde satharakliba thawong asina India government na Manipur gi tangdu leita ba puraknabagi thong chawna hangli hairiba asi pukchel sengdabani thawong asina miyam gi apambagi matung inna laknabagi wari sanaba sem saduna leiriba kangbu singi pukning hantale masi Manipur lenga ngachu tarai na lawfam thokte phajin khraba miyoi ahum asi pung kunmari gi manungda condition amata yaudana thadorakadabani thadoraktaba tarabadi Manipur da leiriba political parties singi mathakta social boycott tawbaga loinana khongjan kya changselagani haiki Manipur gi aya amata yaudana Manipur na mena pamata biramdana Programna NIA mudala akanda Manipur State Police ki matingna koi haiba India government ga pistok taleriba mi umse si akai mato programna phariba si misam praja moina akoi wakanda koi singawa habadi pistok amagi process ta sangsel process amada Manipur miyagi sajok tagi asukwana pistok ki lamida lakna bai no panaraga ato panut maya kaya masobe pistok ki lamida sanction bai no panariba cherak sida kai sumaina India government gi yang lu dapat thong hai tare kai si thong sida mar makanda ato this process ta laksen ba kai sida kaya ma da so kai wakhanda singna ba sarangna ba adu koi ohole na koi lojai mapi mapa lai tabu thoe na hai
तौबा चप मानरे हाइबदी करिमता खंगदना फाखरे हायरगा मयामसे फाखरे हायना लेबा फाखरे ने मोइदो पीस टॉक तौजरमबनी तौरमबदो फाखरे याम मीनिंगलेस ओइबा पोटनिसी पीस टॉक तौरबा मी अमु फाबाइसि मयाम लोइ खंगाबा गाक्तनी फारे दु वारी सानरी हाइबा मीदुसु दुम ग्यान तारिनी अखोय मयामसु ग्यान तारिनी इमुंगदा चाक चारगा दुम लैरिबा मागी थबक चत यादे इदि ngasi पैसा ताना यादे न लैरिबा मयामसु लोइना ग्यान तारिबा गाक्तनी कदोबगी नो पीस टॉक तौरबा मी मा फाबादुदी पीस टॉक तौरबा मी मा फाबा हाइबसे हयेंग हंचित अखोयगी इयुमदा लागा अखोयसु हयेंग हंचित पुरगा नंजु चिंगलेना फाग्रदी लोइना फाबा याबा गाक्तनी मसीगी थोंगे सु थोलक तारगदी मणिपुर से स्पाइन याउदे थदलबगा चबानरतनी कई थदरिनो अखोयसे खुरुगु दक्ता कुल्ला कांदा लास्ट उपाय लेत्रे हाइबा मोंगदो तहलतोबगी मोंग सेमबरा हाइना खैना चिंगले ममांग चेगी नवंबर थादा इंडिया लेगा का सीजफायर डील तौनखिबा मणिपुर की यावोलुप पांबाइने लुचिंगबा यूएनएलएफ की आर्मी चीफ याउना कदर अहुम इंडिया की सिक्योरिटी एजेंसी अमा ओइरिबा एनआईए ना फाजन किबा यानिंगदे मखोइबो अथुगु मतमदा कंडीशन अमता थमदना थादोरकदबनी हाइना ngasi ingorok apunba maira paibina sinduna nongpok ningthau panthoi bi laibungda wakat mi famduna khongjang jangsinkhre wakat mi fam aduda saruk yakhibi ingorok apunba maira paibi lup ki thongmi M Anita Kaubi amana fongdorakibada India lenga ka khud thana dabagi ceasefire deal taunaduna lairiba UNLF Pambai group ki kadar ahum thase ki tara humdoida NIA na fazen kiwa yaningde makoi athuba matamda thadorak trabadi akan bakhongjang kaya changsin gani haiki की मकोक थोंग यावना मखोय हुम एनआई ना फाखिबा अखोय यानिंगदे अखोय शांति पामजै शांति की याना सही थुगाइबिगनु अतोप लालोंग अमत सिंबिगनु यूएल की चिप यावना मखोय हुम फाखिबा इंगोर की मैना पाइबिना हमोय सोंग यानिंगदे सरकार का सु एग्रीमेंट यानग्रबा यूएल की साउ हुम त फाखिबे नसी बोका सरकार करी मरम अमत बिबिदा नसी बोका थंबिबे अखोय याखि याजनिबे सरकार का सु एग्रीमेंट तौनरगा लैगबा यूएल की सासिंगे फाजे अथु मतमदा कंडीशन अंत यावना थादोपियो अखोय हाइजैबा ngasi तौरिबा पोट असिदा सरकार थबक अथु मतमदो अथोपिरगदी अहे एन बखोंगा अखोय प्रजा होइबे लब कंसन जरगनी सिना तबा अथोपा बखोंगा कयाम कंसन जरगनी Wakat mifam aduda pistok thugaiganu isude isu sagat piganu iramdam ngakpada chairak pibiganu haina iba placard sing sizinaki nakalamaromda samram apunba maira paibina sinduna NIA na fajan kibabu yaning deba fongdoktuna ngasi nungtil National Highway 102 Imphal Mure Lambigi Nakal Samram Laikai Lamkhaida Miyamna Wakat Mifam Pangthokre Ningsing Bayabadi UNLF Pambai Group Ki Chief of Army TS Thoiba LS Sidaba Mapu Intelligence Headline Mayum Ananshan LS Ingba Amadi Kadar Ivom Cha LS Landaba Tha Sigi Tarahumdui Gi Ayukta NIA na Imphal Gi Kwakatel area dagi faduna Akanaba Plenamada New Delhi da Laiba NIA di headquarter da Pukibani Makoi ahum ngasi NIA headquarter New Delhi gi special quota पुथोक्लबा मतुंगदा थासगी कुलहुमदोय फावबा कस्टडी रिमांड लौथखरि हाइरे खुंद्राकपम असेंबली कॉन्स्टिट्यूएंसी की मनुंग चनबा पुखाव ग्राम पंचायत न कोनबा खुनमापनगी यामलबा मियामना पांबैना लुचिंगबा यूएनएलएफ की आर्मी चीफ याउना मियोय अहुम NIA ना फाकिबा थौदोकपो यानिंगदबा उलदुना मसिंग लामलबा मियामना खोलाव कयागा लोइनना NIA ना फाजन किबा मियोय अहुम कंडीशन अमत याउदना अथुबदा थदोरउ पिस्तो की वाहन थोक लेहलु हाइबा प्लेकार सिंग सीजन अदुना पुखाव ग्राम पंचायत न कोनबा मफम सिंगदा रैली चटखरे रैली अदुदा सरुक याकिबी इमा अमना फोंगदोरकपदा हाउकिबा मार्च 13 पांबैना लुचिंगबा UNLF की चीफ ऑफ आर्मी याउना मियोय अनिगा कोनना NIA ना फाकिबा असि यानिंगदे कारी मरमगी फारी बनो हाइबा मियाम दा मयेक सिंगना खंगहलु चिंखोंग सिंगयादा लैरिबा खुन सिंगी मियाम ngak senduna लैरिबा लीडर सिंग फाकिबा तारबदी मिटम मियाम कनाना ngakpi senbigani hainasu फोंगदोकी
India gi miyamna khawrang na ngaiduna laklaba 19 suba Lok Sabha gi mikhal gi schedule hayeng Election Commission of India ECI na hayeng lauthok lagani New Delhi gi Bigyan Bhavan gi plenary hall da hayeng March 13 ki nungthil pung 3 dagi hauduna pangthokadaba press conference amada ECI gi commissioner singna Lok Sabha gi general election amadi state kharagi Assembly election singi schedule lauthok lagani hiramasi gi matangda ECI gi joint director media anustandakna media housing da tepau piduna khangan khrei World Glaucoma Week 2024 ngasi Uniting for a Glaucoma Free World haiba hiramda State Ophthalmic Cell Lamphelda National Program for Control of Blindness and Visual Impairment NPCB and BHI National Health Mission Manipur amadi Directorate of Health Services Manipur na sinduna pangthokre Thoramaduda Directorate of Health Services Manipur gi Director Dr. Oinam Sanahanbi NPCB and BHI gi State Nodal Officer Dr. Bikram Singh Khoisnam amadi Manipuri film actor Boni Gorumayumna mathang sitna Chief Guest President amadi Guest of Honor oina saruk yaki Thoramaduga mari leinana Directorate of Health Services Manipur gi Director Dr. Oinam Sanahanbina phongdorakpada glaucoma hairiba laina asi mitta Naganba laina makal amani malem gi oina chawkhalakliba leibak singda ahum suba Naganba laina makal ama oiri laina asina nare haiba mioi kya ikhang khangnade maramdi laina asigi oiba atoba symptom laite laina asidagi ngakthokna ba hotnabada mipum khudingmakna chang naina mit yengthokpa mathau tai maramaduna aikoina laina asidagi chection hogdaba tarabadi tungda mit udabagi khudongcha daba adu mayoknaba yai haina su phongdoki Developed country that is the communist cause of blindness. And the developing country that is third cause of blindness. Ako जो से क्यों है नदी इंडिया से कोई developing country नहीं developing तो सुन हम तो one day we ako developed country हम कोई रुपया है बा असिगा development stage का अतुगा glaucoma से की कहीं सिगा मागी को सिगा करम माई मरी नहीं नरी नो हाई तरह का दी अंगसाई की ako previous speaker na highway के बा ako glaucoma तो में या बा factor घर की मनूंगा कोई systemic illness for right diabetes hypertension heart disease हाइबा लाइना आगुम से अकोई ना commonly सु NCD non communicable disease है ना सु खंगने को और lifestyle disease है ना सु खंगने को संगला को ये मतलब ना अकोई से lifestyle से होगा करने बा अतुना हो जिसे अकोई diabetes ना दबा इमो अंदर diabetes ना दबा hypertension ना दबा heart disease ना दबा heart problem ay dami si ang nay ramaro na khamse Mitay irol iyek loina silol apun balup milal kanglay pakna lamdam sida ngasi fawba lon amadi mayek chakhat hanaba hanbalay tana hona duna lakli masigi mahay oina ngasidi mahayroi sing master gi thak yaw na tambang amle adubu ngasi fawba Manipur lengak na pangthokpa thorom singda mapung fana lamdam sigi amata ngairaba Manipur lengak na su yaduna gazette notice thokuna chatna khraba mayek asi mapung fana inabagi mami tadri haina milal gi secretary publicity soibam arun mitaina media da thadorakpa cherolamana phongdorakli cherolasna hai pangthokli ba thoromgi banner signboard holding amadi Sangaba urep uyung maikum hangdokpada makokta chauna thabinaba amadi miyamda khanghanaba haizekibabu ngasi fawba mapungfana pangthokpa udri madugi mahut laigi soidanaba pikna hapan natraga sugyaw yawdana lakli masimakti lamdamsigi lon mayek nungsibani haina lawbangamdei matungdadi laingak amadi miyamna furupsigi saktam ngakliba lon mayek asi chawkhatnaba hotnabada chauna thodang lawbi hairakli loinana hantak April thada pangthokani haiduna lawthorkraba Lok Sabha mikal asida Season nagadoriba banner holding signboard chezai khudingmak makokta chauna mayek yawhan gadabani yawraktaba khudingmak lamdam sigi lon mayek pu chawkhat hanaba hotnaning daba mioi sing haina miyam da lawthokani haina su phongdorakli Panchayat ki Mikhal Matam Sangna pangthoktana lailaklaba matung Manipur lengakna Administrative Committee semkibagi mayokta ngasi nungthil Thobal District ki Samram Gram Panchayat ki miyamna Samram mamang lekai de leiba Panchayat gar mamangda khongjang jangsin khre amadi miyamna Panchayat gar solon sin khre
DC थोकिबा ऑर्डर यानिंगदे अथुगो मतमदा पंचायत की बोट तौ ngasiदगी पंचायत घर सो लोलगनी हाइबा खोलाउसिंग लाउरदुना खोंजंग अदुदा सरुक याकिबी नुपी अमना फोंदोरकपदा बोट तौदना पंचायत मेंबर खनबसी यानिंगदे हानगी पंचायत की मिहुत सिंगदा शक्ति पियु हाइरदुना मथोंग मरम खंगदबा कनानो करिनो खंगदबा मयाम अमा खंजिलगा बोट सु तौदना कमाइना ओइगदौरिबनो मरमदुना पंचायत की बोट अथुबदा तौबियु हाइखी पंचायत मेंबर खनबजे अखोय पामजदे अदुगा अखोयना पामबा मीदा तौद्रबनीना हानगी मसागी बोट लैबा पंचायत सिंजिना अदुम तौहनबीबा पामजै सिदेना शक्ति पीबा पामजै सि याद्रगदि अखोय अकल अकनबा तौरखिनी मखा ताबा थबक अदुम चथरखिनी लाकलिबा मार्च की तांग 19 की कुनमंगा फाउबा उत्तर प्रदेश की शहीद विजय सिंह स्पोर्ट्स कॉम्प्लेक्स ग्रेटर नोएडा दा पांगथोकदौरिबा सब जूनियर बॉयज एंड गर्ल्स बॉक्सिंग चैंपियनशिप 2024 असिदा 46 kg की कैटेगरी दा सरुक यारुनबा मणिपुर की सनरोय तरा खनगतपदा यौरक्लबा अंगांग ओरिबा बॉक्सर सनरोय यंगाम्बम श्रीनिवास दा पुकनिंग थौगतपगा थौगतपा अमदी हराउबा फोंदोकपा ओइना वांगजिंग हाइटुपोकपी यूनाइटेड प्रोग्रेसिव यूनियन वुपू क्लबना सेल की मटिंग ओइना लुपा लिसिंग कुनमाथोय पांख्रे हाइरिबा सेनफम असी क्लब की फंडगी लुपा लिसिंग अहुम अदुगा वुफू क्लबना कोनलिबा मफम असिगी युम युमदगी अंगम मंगमबा पुक्चेल साउना हापिरकपा अमदी क्लब की वांगमदा लैबा पुक्चेल साउरबा मियोय क्यानासु नुंगसिबिदुना कटपिरकपा मयाम अदु पुल्लगा तारकपने थौरम असिगा मरी लैनना क्लब की सेक्रेटरी रोशन मोरांगथेमना हाई हौजिकी मतम असिदा अंगांग ओइरिबा नहा क्याना मयाय काबा चिंजाक सादुना लैथोकपा अमदी मसागी पुंसी मंगनबता नतना इमुंग मनुंग अमदी लैकाय खुंदा मिवा मैशा लांघनबा कया थेंगनरी मदुगी ओना तैनबदा यामना नुंगाइबा अमा ओइना चाही 13 खक ngairiba यंगाबम श्रीनिवासना असुमना लमदमसिगी अमदी इरेपाकी मिंगचत पुरकनबा होटनरकपा सिबु पुकनिंग थौगतपनि हाइखी ngasi aikoigi mangda lepiba aikoigi isa yangabam Srinivas sahi nauriba sahi 13 khak ngairiba aikoigi isa asi Manipur pumbadagi miyoi 10 khangatlaga all India gi oiba aikoi Uttar Pradesh ki Greater Noida da pangthokadaba कोई सब जूनियर बॉयज एंड गर्ल्स बॉक्सिंग चैंपियनशिप ता सरुक यारुना बखलकपदा हराउबा अमदी अपेनबगा लोइनना अखोय हुपू क्लब हारिबा सिगी अखोय लेकाइसते लैबिरिबा अहलमन अदगी इमा इबेल प्रजा सिंग अहलमन सिंग दा कोइना पाउजेन पिजर मतुंगदा हारिबि इचा सिगी चटननबगी मरनाय पुथोकचगदबो ओइबना मरम मोरगा माइ पालकनबा मंगोल आशीर्वाद का लोइनना अंगा मंगमबा युमथोंग दगी लुपा मंगा तरा तोबसो हापी हाइना कोइना माइ की थोंग पाउजेन पिजर मतुंगदा अखोय हुपू क्लब की जगह दा लैबिरिबा अमदी क्लब की वांगमदा लैबा पुक्सेन चावरबी मियोय कयाना कोई पामुबा लैतना कथोकपदा युमफम मोरगा अंगा मंगमबा हापी रक्तुना कोई पुन्ना लुपा लिसिंग कुनमा थोयसी हारिबा इचा सिगी माइ पाकनबगी दमा मंगोल आशीर्वाद का लोइनना सिनजबगी थोरमनी हजेरोइबदा मरोइबा पाउ अमुखना पिजरी एनआईएन फजन किबा मियोय अहुम थादो उ हाइदुना कौकिबा जनरल स्ट्राइक मरक्ता बोसेमना लौबा मैट्रिक एग्जाम अपन बे याउदना हौख्रे पुंग निफु निपान की जनरल स्ट्राइक ngasi हौकिबा एग्जाम अमदी लैबा की येंगलका पुंग कुनमरी द टेंसले हाइना लुपतरा हमलोइना मियामदा लौथोख्रे मार्च 19 नागालैंड पांगथोकदबा 3rd नॉर्थ ईस्ट गेम्स 2024 दा सरुक यागदबा मणिपुर की टीम दा चीफ मिनिस्टर एन बिरेना याइफा पाउजेल पीख्रे चीफ मिनिस्टर एन बिरेना चाजिंग अमसुंग अकामपाता फुटबॉल ग्राउंड अमसुंग मिनी स्पोर्ट्स कॉम्प्लेक्स संगाख्रे अमदी तरेन पोकपी अमदी ओलंपिक पाकी मिटै ताबा मफम सिंगदा लमहेनबा कुकी मिलिटेंट सिंगना बोम अमदी नोंगमैना अकनबा मवंगदा लांदारखरे ngasi gi ona notice window na sandokjaba numidangi manipuri paw matang ase loijare mideng tabiriba singba muka hana khurumjari
Kaina Thoram, Urvasramda, Ekhoi Khwai Pumnamapu, Naukon Biramba, Sri 𝐶𝐶 𝐶𝐶 Mahaki Nungsijaraba, Imung Manu, Sagainate, Amadi, Marumapang Khwai Pumnamapu, Thadok Lamlaga, Haukiba Tang Taruk, Lisangani Kunmari, Faringi Kunmangani Kuntaruni Panba, Yumsake Sinamita, Vrindavan Prapti Oikre, Lakliba Tang Taramatoi, Lisangani Kunmari, Ningthaukaban Nimita, Asti Sanjay Lokacharaga, Lakliba Tang Taramapan, Leibapok Panimita, Chira Usop Din Thokle, Numit Asida, Laikidrabagi Atmana, in the China Laser Navagitamata, Ngamzabahira Kredam, Hari Sankritan Galunina, Sri Hari Chanda, Kachadori, Palaksha Asida, Brahman Vaishnav, Ahilaman Amadi, Marumapang Khwai Pumnamagna, Matam Chana Limpiratuna, Harinam Stravan Toviranava, Patranali Mantran Kachari, Vinegan, Ningombam Subadani Devi, Mama, Ningombam Ombi, Maya Konjengbam, Sadarmini, Ningombam Razendro Singh, Makura, Ningombam Ningo, Sophia, Sanatombi, Machanabi, Uinam Suranjoy, Masenupa, Ningombam Ombi, Priya Devi, Manau Nupi, Marcus Ningombam, Machanupa, Haing Sana Avi Ningombam, Machanupi, Humlengamba Abo Ningombam, Machanupa, Mafam.